Om Gurur Brahma Gurur Vishnu Gurur Devo Maheshwara Guru Sakshat Param Brahma Tasmai Shri Gurave Namah Dhyanamulam Gurur Murti Pujamulam Guru Padam Mantramulam Gurur Vakyam Mokshamulam Guru Kripa Agyanatimirandhasya Jnananjana Shalakaya Chakshurunmilitam Yena Tasmai Shri Gurave Namaha Om Shanti 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 Sadguru Bhagwan Ki Jai Nasigi Satsangadadi Mamang akhoi nainagiba dhyan dugi makha tarakpa oina dhyan kamdona mai pakani haibasige maramda nainarasi aduna ahanbada wafam maruoina wafam manga ka khangda yade dhyan ningthina mai pakke hairagadi ahanbada hakchang pata yade ani subada tension lairaba depression lairaba pungning nungaitraba dueragadi dhyan mai paroi ahum subada Pungning machat khangba darkar oi pungning ji kamai tawi haiba adu khanga kanda dhyan taw haise pungning na tawdoini larik pa ba hairo pungning na tawdoini aduna pungning gi khuthang dei tawdoini pungning do magi machat ama lai magi nature of mind adu khangdragadi dhyan mai pak pa ngamde aduga mari subada trishna haidana lai vritti haisina koina khalliba wakhan pungning da he khalaiba wakhan punmuse Vritti hai khangnai the strongest thought wakhalda khwaidai shakti leiba aina mado lokthokya khoina mado lahaloge haiju ngamdaba hekta lakpa hekta phawjilak kadai de kamai tor khalai nu khangde hekta pungning khalakpa si wakhanjibu kari kauge trishna hai yamna shakti leiba aina khaloge haizu khoina khaloge haizu khandaba ngamdaba sida anini amana aina si pami haijiju Trishnada lakani Trishnada makhalani ni amana pami haiba amana pamde haiba se Trishnada laani khudam oini mungunu kanano ma imung manung laigidre adi matungda pungingda yam nungaitaba phawre se sigumba je se Trishna goi aina khaloige ngamda hekta ningsingakpa khaloige ngamda hekta ningsingakpa mana pairama pon mana phomumba mafam adu he urukan hekta ningsingakpa se Trishna da laani aduna Trishna je kamaina control tawni haiba khangba ma darkar oi adu eragadi dhyan da mai paani dhyan taw matamda mir pangthoga lei matamda di thoidokna yam wakhan khandabani mangda uriba tariba adu khaktang wakhal lae pungning da mami tae thoidokna wakhan yamna thoidokna khandabani dhyan tawge haidan hek phamaga mi loisana horaba ade kadai di laino khangdi nongma tawngta ningsingda wafam mayam amju pungning da ningsinga adoni aduna si sanari lila mayam je Trishna haijinani adagi manga sabada habit akhoi hainabi haije kamai toraga hongani haibaje sigi matangda khangba changi ado aigi hainabi je akhoi gi hainabi je change tawragadi irai laina dhyan ju mai pa gadorin aina pamda habit mayam hainabi mayam je thadokpa adagi apam habit mayam je kamai toraga sagat kani mado haibaje khangba ma darkar oi si khangagadi dhyan taw matamda aina pamda mayam thadokrani apha gun mayam do aduna yokhalani adu eragadi dhyan ju mating pangani aduna habit kamai te change tawgani haibaje simaga wafam manga si khangagadi dhyan da soi mai pa kani ahanbada tumba yadabu hairo tension bo hairo mit na bo hairo kok chik bo hairo chaba tumda bo hairo si mayam se health ka mari leina bo ngaktani aduga depression amasung memory loss hairaji depression hairaji tumba yadaba hairaji se horak phamdi chakhaw dei hore
ꯆꯈꯥꯎ ꯅꯥꯔꯕ ꯗꯥꯏꯖꯦꯁꯇꯤꯞ ꯁꯤꯁꯇꯦꯝꯗ ꯕꯦꯔꯥ ꯂꯩꯔꯕ ꯂꯤꯚꯔ ꯏꯟꯇꯦꯁꯇꯤꯟ ꯅꯠꯇ꯭ꯔꯒ ꯆꯈꯥꯎ ꯁꯤꯒꯤ ꯑꯍꯨꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯕꯦꯔꯥ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯇꯨꯝꯕ ꯅꯤꯡꯊꯤꯅ ꯌꯥꯔꯔꯣꯏ ꯇꯨꯝꯗꯤ ꯇꯨꯝꯒꯅꯤ ꯃꯪꯒꯅꯤ ꯁꯥꯎꯟ ꯁ꯭ꯂꯤꯞ ꯂꯥꯛꯑꯔꯣꯏ ꯇꯨꯝꯕ ꯃꯔꯛꯇ ꯀꯥꯏꯔꯅꯤ ꯁꯤ ꯀꯥꯏꯔꯤ ꯃꯌꯥꯝꯁꯦ ꯑꯇꯩ ꯑꯃꯐꯥꯎ ꯅꯠꯇꯦ ꯀꯣꯟꯁꯇꯤꯄꯦꯁꯟ ꯑꯣꯏꯕ ꯌꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯦꯁꯤꯗꯤꯇꯤ ꯑꯣꯏꯕ ꯌꯥꯏ ꯏꯟꯗꯥꯏꯖꯦꯁꯟ ꯑꯣꯏꯕ ꯌꯥꯏ ꯆꯥꯕ ꯇꯨꯝꯗ꯭ꯔꯕ ꯒ꯭ꯌꯥꯁ ꯐꯣꯔꯃꯦꯁꯟ ꯂꯩꯔꯕ ꯆꯥꯕ ꯇꯨꯝꯗꯗꯅ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯇꯨꯝꯕꯁꯨ ꯌꯥꯔꯔꯣꯏ ꯙ꯭ꯌꯥꯟ ꯇꯧꯕꯗꯤ ꯇꯨꯝꯕꯐꯥꯎ ꯌꯥꯔꯔꯣꯏ ꯗꯤꯄ꯭ꯔꯦꯁꯟꯁꯨ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯙ꯭ꯌꯥꯟ ꯇꯧꯕꯗꯤ ꯀꯃꯥꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯞꯈ꯭ꯔꯦ ꯙ꯭ꯌꯥꯟ ꯇꯧꯕ ꯃꯥꯏ ꯄꯥꯛꯄꯒꯤꯗꯤ ꯑꯗꯨꯅ ꯍꯛꯆꯥꯡ ꯐꯒꯦ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯌꯣꯒ ꯈꯔ ꯇꯧ ꯇꯥꯔꯦ ꯑꯗꯩ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯅꯥꯏꯅ ꯆꯥ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯛꯆꯥꯡꯗꯤ ꯁꯣꯏ ꯐꯔꯅꯤ ꯑꯗꯨꯒ ꯌꯣꯒꯗꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯊꯪ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯗꯥꯏꯕꯦꯇꯤꯁ ꯑꯃꯁꯨꯡ ꯆꯈꯥꯎꯅꯦ ꯏꯟꯇꯦꯁꯇꯤꯟꯅꯦ ꯑꯗꯨꯒ ꯄꯦꯟꯀ꯭ꯔꯤꯌꯁꯅꯦ ꯗꯥꯏꯕꯦꯇꯤꯁꯀ ꯁꯤꯒꯤ ꯄꯥꯔꯠ ꯑꯍꯨꯝꯁꯦ ꯁꯤꯒꯤ ꯕꯦꯁꯠ ꯑꯦꯛꯁꯔꯁꯥꯏꯖ ꯑꯗꯨ ꯃꯟꯗꯨꯀꯥꯁꯟ ꯍꯥꯏ ꯃꯟꯗꯨꯀꯥꯁꯟ ꯍꯥꯏꯔꯗꯤ ꯁꯪꯁꯀ꯭ꯔꯤꯠꯇꯅ ꯃꯟꯗꯨꯀꯥ ꯍꯥꯏꯔꯦ ꯑꯗꯨꯒ ꯍꯤꯟꯗꯤꯗꯅ ꯃꯦꯟꯗꯛ ꯍꯥꯏ ꯃꯅꯤꯄꯨꯔꯤꯗꯗꯤ ꯍꯪꯉꯣꯏꯒꯤ ꯄꯣꯖ ꯍꯥꯏꯕꯅꯤ ꯍꯪꯉꯣꯏꯗꯩ ꯃꯇꯧ ꯇꯝꯕ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯨꯗ ꯐꯝꯃꯅꯤ ꯈꯣꯡ ꯃꯊꯛꯇ ꯐꯝꯖꯤꯜꯂꯗꯣꯏꯅꯤ ꯑꯗꯨ ꯈꯣꯡꯅꯤꯡꯅ ꯅꯥꯀꯟꯗ ꯍꯥꯏꯗꯣꯛꯑꯅꯤ ꯈꯣꯡꯁꯥꯁꯤꯡꯁꯦ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯊꯝꯕ ꯌꯥꯗꯦ ꯅꯥꯀꯟꯗ ꯍꯥꯏꯐꯦꯠ ꯁꯨꯞꯅꯅ ꯁꯝꯅꯅ ꯊꯝꯒꯗꯧꯕꯅꯤ ꯈꯨ ꯑꯅꯤꯁꯦ ꯅꯛꯅꯅ ꯈꯣꯡꯁꯦ ꯅꯛꯅꯅ ꯊꯦꯡꯅꯔ ꯊꯝꯒꯗꯧꯅꯤ ꯂꯥꯞꯊꯣꯛꯑ ꯊꯝꯗꯧ ꯅꯠꯇꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯃꯑꯣꯡ ꯌꯥꯝ ꯂꯩ ꯈꯨꯠ ꯊꯝꯕꯒꯤ ꯃꯑꯣꯡ ꯀꯅꯥꯒꯨꯝꯕ ꯄꯨꯛ ꯈꯔ ꯅꯣꯏꯕ ꯀꯥꯡꯕꯨꯗꯤ ꯑꯣꯕꯦꯁꯤꯇꯤ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯗꯤ ꯆꯨꯝꯅ ꯁꯨꯝ ꯊꯝꯃꯒ ꯌꯥꯏ ꯑꯗꯨꯒ ꯁ꯭ꯂꯤꯝ ꯑꯣꯏꯕ ꯀꯥꯡꯕꯨꯗꯤ ꯃꯁꯥ ꯄꯥꯕ ꯀꯥꯡꯕꯨꯗꯤ ꯈꯨꯇꯨꯝ ꯇꯥꯔꯒꯅ ꯈ꯭ꯋꯥꯏ ꯕꯦꯁꯅꯤ ꯈꯨꯇꯨꯝ ꯇꯥꯔꯅꯤ ꯈꯨꯇꯨꯝ ꯇꯥꯔꯒ ꯈꯨꯇꯨꯝ ꯑꯅꯤꯗꯣ ꯁꯣꯛꯅꯔꯅꯤ ꯑꯗꯨꯒ ꯂꯩꯃꯥꯏꯔꯣꯝꯗ ꯃꯈꯥꯔꯣꯝꯗ ꯎꯞꯊꯗꯧꯕ ꯈꯨꯠ ꯑꯅꯤꯗꯨ ꯁꯣꯛꯅꯔꯒ ꯑꯗꯨꯗꯨꯒ ꯄꯨꯛꯅꯤꯡ ꯈꯣꯏꯗꯧꯗ ꯊꯝꯒꯗꯕ ꯍꯦꯛ ꯌꯥꯔꯤꯉꯩ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯈꯣꯏꯗꯧꯗ ꯊꯝꯒꯗꯕ ꯃꯊꯛꯇ ꯈꯤꯇꯪ ꯀꯥꯈꯠꯂ ꯊꯝꯃꯒꯗꯤ ꯔꯤꯞꯇ ꯊꯕꯥꯛꯀꯤ ꯁꯔꯨꯗ ꯊꯦꯡꯉꯒꯗꯤ ナꯕꯅꯤ ꯑꯗꯨꯅ ꯑꯗꯨ ꯅꯥꯗꯅꯕ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯈꯣꯏꯗꯧꯗ ꯊꯝꯒꯗꯕ ꯑꯗꯩ ꯁꯣꯔ ꯍꯣꯟꯇꯣꯛꯑꯒ ꯃꯃꯥꯡꯗ ꯅꯣꯟꯊꯒꯗꯧꯕ ꯅꯣꯟꯊꯔꯒ ꯉꯝꯃꯒꯗꯤ ꯂꯥꯏꯕꯛꯅ ꯂꯩꯃꯥꯏꯗ ꯊꯦꯡꯉꯅꯤ ꯑꯗꯨꯗꯨꯒ ꯉꯝꯗ꯭ꯔꯒꯅ ꯈꯤꯇꯪ ꯋꯥꯡꯅ ꯂꯩꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯇꯕꯨ ꯐꯩꯒꯟꯗꯤ ꯃꯈꯥ ꯈꯣꯡꯗ ꯁꯣꯛꯅꯔꯒ ꯂꯩꯒꯗꯕꯅꯤ ꯍꯧꯒꯠꯂꯛꯄ ꯌꯥꯗꯦ ꯏꯁꯥ ꯊꯥꯡꯒꯠꯂꯛꯄ ꯌꯥꯗꯦ ꯐꯩꯒꯟꯅ ꯈꯣꯡ ꯃꯈꯥꯗ ꯂꯩꯔꯤꯕ ꯈꯣꯡꯗꯨꯗ ꯁꯣꯛꯅꯔꯒ ꯂꯩꯒꯗꯕ ꯑꯗꯨ ꯀꯣꯛ ꯁꯣꯛꯄ ꯉꯝꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯍꯛꯆꯥꯡꯗꯤ ꯍꯧꯒꯠꯂꯛꯄ ꯐꯩꯒꯟ ꯊꯥꯡꯒꯠꯂꯛꯄ ꯌꯥꯗꯦ ꯁꯤ ꯃꯟꯗꯨꯀꯥꯁꯟ ꯍꯥꯏꯔꯦ ꯑꯗꯨꯅ ꯄꯦꯟꯀ꯭ꯔꯤꯌꯁ ꯍꯥꯏꯔꯣ ꯑꯗꯒꯤ ꯆꯈꯥꯎ ꯍꯥꯏꯔꯣ ꯏꯟꯇꯦꯁꯇꯤꯟ ꯍꯥꯏꯔో ꯁꯤꯒꯤ ꯑꯍꯨꯝꯁꯤꯒꯤ ꯕꯦꯁꯠ ꯑꯦꯛꯁꯔꯁꯥꯏꯖꯅꯤ ꯁꯤꯗ ꯅꯠꯇꯅ ꯄ꯭ꯔꯣꯁꯇꯦꯠꯀꯤꯁꯨ ꯈꯔ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯌꯥꯝ ꯍꯦꯟꯅ ꯀꯥꯟꯅꯕꯗꯤ ꯅꯠꯇꯦ खर कानब फंगनी ओवेरी की कानब फंगनी यूटेरस की कानब फंगनी किडनी की जो कानरनी लिवर जो फैटी लिवर की जो खितंग काननी बेस्ट एक्सरसाइज दी पेनक्रियस चखाव ने अदगी इंटेस्टिन ने सिगी अहुम सिगी बेस्ट एक्सरसाइज नि अदुगा अल्सर लेरबा चखाव द अल्सर इंटेस्टिन द अल्सर लेरबा नत्रगन इंटेस्टिनल हर्निया हाइदी अखोय हक्चांग मनुंग द बेक मयाम लेरी बेक अमम लेरगा मदुई मनुंगदनी हक्चांगी ऑर्गन मयाम लोई थम्मिजे अदुगी सपोर्ट तौरगा खाजलगा टेक कायदनब सोयद ngamdनबना खंजलगा लेरिनी अदुगी बेक तो सेगायरबा अदे इंटेस्टिन दो मपानदा थोराबा हौजिकी बेक तुगी मपानदा अदुदुगु करी गौगेबु हर्निया है मयाम खंगनबसु यारमनी कनागुम खंगदबु कांबुगी संतोना ताकजबनी अदन हर्निया नारबा अदि सि तौबिरोदौनी खु नारगदी खु याम साथीना नारगदी तौबिरोनु खरा नादी खितंग तौ याय अदगी ख्वांग याम साथीना नारबा सि साजिन तौ यादे अदुगा खरा खक्तंग नारदी खजतंग तेना तौबिरो अहोबदा सेकेंड कुन सोर होंतोगा नोंदरनी अदुगा सेकेंड 10 मु ngahaktang सोर थिंगा लेरनी अदुगा हौगलानी बीपी हाई लेरबा बीपी लो लेरबा अदुरगदी सोर थिंबा यादे अदि नॉर्मल ब्रीथिंग होइना सोर होंतो हंजन तौनगा अदुम लेरगदबनी अदुगा अहोबददी सेकेंड मरी ngahak सेकेंड 10 मु फारगा ngahak थमनी लेपगा अदुगा पोसे मंगारक तरुलक तौबा याय अदुगा हेना फबदी था अमगी मतुंगदा था अनिगी मतुंगददी खरा सुम सांगदोगदबनी अद
ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯅꯤꯠ 10 ꯐꯥꯎꯗꯤ ꯄꯣꯖ ꯑꯃꯈꯛꯇꯪ ꯁꯤꯒꯤ ꯄꯣꯖꯁꯦ ꯁꯤ ꯈꯛꯇꯪꯗ ꯃꯤꯅꯤꯠ 10 ꯂꯩꯗꯣꯏꯅꯤ ꯂꯦꯡꯗꯅ ꯁꯥꯡꯅ ꯇꯧꯔꯕ ꯌꯣꯒ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯣꯔ ꯇꯞꯅ ꯇꯞꯅ ꯍꯣꯟꯒꯅꯤ ꯇꯞꯅ ꯇꯞꯅ ꯍꯣꯟꯗꯣꯛꯀꯅꯤ ꯃꯤꯅꯤꯠ 10 ꯇꯧꯔꯣ ꯃꯤꯅꯤꯠ 5 ꯇꯧꯔꯣ ꯁꯣꯔ ꯊꯤꯡꯉ ꯂꯩꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯁꯣꯔ ꯇꯞꯅ ꯇꯞꯅ ꯍꯣꯟꯖꯟꯒꯅꯤ ꯇꯞꯅ ꯇꯞꯅ ꯍꯣꯟꯗꯣꯛꯀꯅꯤ ꯄꯣꯖꯇꯨꯗ ꯂꯦꯡꯗꯅ ꯂꯩ ꯃꯇꯝꯗ ꯑꯗꯣ ꯌꯣꯒꯒꯤ ꯄꯣꯖ ꯈꯨꯗꯤꯡꯃꯛꯁꯦ ꯃꯤꯅꯤꯃꯝ ꯃꯤꯅꯤꯠ 10 ꯇꯧꯒꯗꯧꯅꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯔꯠꯇ ꯂꯪꯁꯇ ꯀꯤꯗꯅꯤꯗ ꯄꯦꯟꯀ꯭ꯔꯤꯌꯁꯀꯤ ꯃꯅꯨꯡꯗ ꯍꯥꯔꯠꯀꯤ ꯃꯅꯨꯡꯗ ꯌꯧꯕ ꯃꯇꯝꯗ ꯌꯣꯒꯒꯤ ꯄ꯭ꯔꯦꯁꯔꯗꯣ ꯃꯤꯅꯤꯠ 10 ꯆꯪꯉꯤ ꯃꯤꯅꯤꯃꯝꯗ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯌꯣꯒꯁꯦ ꯑꯦꯛꯁꯔꯁꯥꯏꯖ ꯑꯣꯏꯅ ꯇꯧꯕꯁꯨ ꯌꯥꯎꯔꯦ ꯃꯇꯝ ꯁꯪꯗꯕꯒꯤ ꯊꯨꯅ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ 15 ꯈꯛ ꯐꯪꯉꯦ ꯑꯗꯨꯗꯨꯒꯤ ꯇꯧꯕꯗꯨꯅ ꯑꯃꯅꯤ ꯃꯇꯝ ꯐꯪꯉꯒꯗꯤ ꯌꯣꯒ ꯍꯥꯏꯕꯁꯦ ꯃꯤꯅꯤꯃꯝ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯅꯤꯠ 10 ꯇꯧꯗꯣꯏꯅꯤ ꯃꯨꯅꯤ ꯔꯤꯁꯤꯁꯤꯡꯗꯤ ꯃꯃꯥꯡꯉꯩꯗ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛꯁꯨ ꯇꯧꯕ ꯌꯥꯎꯔꯤ ꯑꯗꯨꯅ ꯄꯨꯡ ꯑꯃꯒ ꯇꯧꯏ ꯄꯨꯡꯈꯥꯏ ꯑꯃꯒ ꯇꯧꯏ ꯑꯥꯁꯟ ꯑꯃꯈꯛꯇ ꯀꯥꯎꯊꯣꯛꯈꯤꯗꯅ ꯑꯗꯨꯝ ꯇꯨꯝꯕꯒꯁꯨ ꯌꯥꯎꯔꯤꯕꯅꯤ ꯄꯨꯡ 3ꯒ ꯑꯗꯨꯝ ꯇꯧ ꯂꯩꯔꯝꯕ ꯌꯣꯒ ꯑꯗꯨ ꯀꯣꯟꯅ ꯃꯤꯀꯞ ꯊꯣꯔꯀꯥꯟꯗ ꯑꯩꯗꯤ ꯌꯣꯒ ꯇꯧ ꯂꯩꯔꯤꯗꯅ ꯁꯤꯗꯤꯅ ꯀꯣꯟꯅ ꯅꯤꯡꯁꯤꯡꯉꯛꯄ ꯑꯗꯨꯅ ꯃꯌꯥꯝ ꯔꯤꯁꯤꯁꯤꯡꯒꯤ ꯋꯥꯔꯤ ꯇꯥꯔꯦ ꯁꯤꯗꯤ ꯔꯤꯁꯤꯉꯩ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯂꯩꯈ꯭ꯔꯕꯅꯤ ꯃꯣꯏꯗ ꯉꯝꯕꯅꯤꯗ ꯑꯩꯗꯤ ꯉꯝꯃꯣꯏꯗꯅ ꯑꯩ ꯍꯥꯟꯅ ꯊꯥꯡꯖꯜꯂꯛꯑꯦ ꯁꯤ ꯑꯔꯥꯟꯕ ꯋꯥꯈꯜꯅꯤ ꯁꯤꯃ ꯊꯥꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯇꯧꯕ ꯉꯝꯕ ꯂꯩꯕꯅꯤ ꯀꯛꯆꯤꯡꯗꯒꯤ ꯅꯔꯍꯔꯤ ꯍꯥꯏ ꯑꯍꯜ ꯑꯃ ꯂꯩꯔꯝꯃꯤ ꯀꯨꯏꯔꯦ ꯂꯩꯈꯤꯗ꯭ꯔꯦ ꯄꯥꯕꯨꯡ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯤꯡ ꯄ꯭ꯔꯇꯥꯞ ꯀꯧꯏ ꯄꯥꯕꯨꯡꯗꯣ ꯃꯤꯡ ꯍꯪꯒꯠꯆꯔꯦ ꯑꯗꯨꯒ ꯄ꯭ꯔꯇꯥꯞꯀꯤ ꯃꯃꯥꯗꯣ ꯅꯔꯍꯔꯤꯒꯤꯅ ꯃꯥꯒꯤꯅ ꯋꯥꯏꯐꯇꯣ ꯃꯥꯏ ꯅꯨꯄꯤꯗꯣ ꯑꯗꯨꯗꯣ ꯆꯍꯤ 90 ꯑꯕꯞ ꯐꯥꯎ 94, 5 ꯑꯣꯏꯔꯝꯒꯅꯦꯅ ꯈꯜꯂꯤ ꯁꯤꯔꯁꯥꯁꯟ ꯇꯧꯕ ꯎꯍꯧꯏ ꯑꯩꯈꯣꯏ ꯁꯤꯔꯁꯥꯁꯟ ꯇꯧꯏ ꯑꯗꯩ ꯑꯃꯅ ꯁꯤꯗꯒꯤ ꯗꯦꯔꯥꯗꯨꯟ ꯔꯣꯗꯇ ꯑꯍꯜ ꯑꯃ ꯂꯩ ꯑꯗꯣ ꯍꯟꯗꯛ ꯆꯍꯤ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯁ꯭ꯋꯥꯏꯐꯥꯎ ꯂꯥꯛꯑꯝꯃꯦ ꯌꯣꯒ ꯀ꯭ꯂꯥꯁꯇꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯆꯍꯤ 90 ꯑꯕꯞꯅꯤ 91, 92 ꯁꯨꯔꯝꯃꯅꯤ ꯆꯦꯜꯂꯒ ꯂꯥꯛꯑꯦ ꯂꯝꯖꯦꯟꯒ ꯆꯦꯜꯂꯦ ꯑꯗꯨꯒ ꯁꯤꯔꯁꯥꯁꯟ ꯃꯥꯁꯨ ꯁꯤꯔꯁꯥꯁꯟ ꯍꯥꯏꯔꯗꯤ ꯀꯣꯛꯅ ꯌꯨꯡꯕ ꯑꯗꯨꯗ ꯈꯣꯡꯅ ꯃꯊꯛꯇ ꯏꯁꯥ ꯃꯊꯛꯇ ꯑꯣꯟꯅ ꯇꯩꯅ ꯂꯩꯔꯅꯤ ꯑꯗꯨ ꯁꯤꯔꯁꯥꯁꯟ ꯀꯧꯏ ꯑꯗꯣ ꯁꯤꯔꯁꯥꯁꯟ ꯇꯧꯔꯝꯃꯦ ꯆꯍꯤ 90 ꯑꯕꯞꯅꯤ 91, 92 ꯑꯣꯏꯔꯝꯒꯅꯤ ꯑꯗꯒꯤ ꯑꯃꯅ ꯀꯛꯆꯤꯡꯗꯒꯤ ꯑꯍꯜ ꯑꯃ ꯃꯥꯁꯨ 90 ꯑꯕꯞꯅꯤ ꯑꯍꯜ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣই ꯂꯝꯖꯦꯟ ꯆꯦꯟ ꯉꯝꯃꯣꯏ ꯀꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯍꯟꯗꯣ ꯅꯨꯡꯇꯤꯒꯤ ꯁꯥꯡꯅ ꯂꯝꯖꯦꯟ ꯆꯦꯜꯂꯤ ꯃꯃꯩꯗ ꯀꯝꯄꯤꯇꯤꯁꯟꯒꯁꯨ ꯆꯠꯈꯤ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯃꯨꯟꯅ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯌꯣꯒꯥꯁꯟ ꯍꯥꯏꯁꯦ ꯈꯔ ꯃꯆꯥꯗꯩ ꯍꯧꯗꯧꯅꯤ ꯑꯗꯨꯗꯒꯤ ꯇꯦꯟꯅ ꯁꯦꯀꯦꯟ 5, 10 ꯑꯗꯩ ꯁꯥꯡꯅ ꯃꯤꯅꯤꯠ 10 ꯐꯥꯎ ꯃꯇꯣꯝꯇ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯃꯛꯄꯅꯤ ꯑꯗꯨꯅ ꯆꯈꯥꯎꯒꯤ ꯑꯅꯥꯕ ꯗꯥꯏꯕꯦꯇꯤꯁ ꯆꯈꯥꯎꯒꯤ ꯑꯅꯥꯕ ꯍꯥꯏꯔꯣ ꯑꯗꯩꯗꯤ ꯏꯟꯇꯦꯁꯇꯤꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯔꯣ ꯆꯥꯕ ꯇꯨꯝꯗꯕ ꯍꯥꯏꯔꯣ ꯀꯣꯟꯁꯇꯤꯄꯦꯁꯟ ꯂꯩꯕ ꯍꯥꯏꯔꯣ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯍꯧꯖꯤꯛꯀꯤ ꯃꯟꯗꯨꯀꯥꯁꯟꯗꯣ ꯁꯤꯃꯈꯛ ꯇꯧꯔꯣ ꯂꯣꯏ ꯐꯔꯒꯗꯧ ꯑꯗꯨꯒ ꯗꯥꯏꯕꯦꯇꯤꯁꯀꯤꯗꯤ ꯑꯃꯨꯛꯇꯪ ꯅꯥꯕ ꯍꯧꯈ꯭ꯔꯒꯗꯤ ꯃꯥꯗꯤ ꯐꯕꯗꯤ ꯌꯥꯝ ꯋꯥꯏ ꯑꯗꯨꯒ ꯑꯍꯧꯕꯗ ꯊꯦꯡꯅꯔꯒꯗꯤ ꯁꯤꯒꯤ ꯁꯥꯖꯦꯟꯁꯤꯡꯁꯦ ꯇꯧꯔꯒ ꯌꯣꯒ ꯇꯧꯔꯒ ꯁꯤꯒꯤ ꯁꯥꯖꯦꯟ ꯍꯥꯏꯕꯗꯤ ꯌꯣꯒ ꯑꯇꯩꯁꯨ ꯂꯩꯔꯤ ꯑꯗꯨ ꯇꯧꯔꯒ ꯗꯥꯏꯕꯦꯇꯤꯁꯁꯨ ꯄꯨꯔꯥ ꯐꯍꯟꯕ ꯉꯝꯃꯤ ꯑꯍꯧꯕꯗꯒꯤ ꯌꯣꯒ ꯍꯧꯔꯒꯗꯤ ꯑꯗꯨꯒ ꯁꯨꯔꯖ ꯅꯃꯁꯀꯥꯔ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏ ꯐꯔꯅꯤ ꯈꯣꯡꯗꯣꯟꯗꯒꯤꯅ ꯀꯣꯛ ꯐꯥꯎ ꯍꯛꯆꯥꯡꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯂꯩꯔꯤꯕ ꯄꯥꯔꯠ ꯃꯌꯥꯝꯁꯦ ꯁꯨꯔꯖ ꯅꯃꯁꯀꯥꯔꯗ ꯁꯣꯛꯑꯣꯏꯗꯧꯕ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯦ ꯃꯥꯅ ꯁꯣꯛꯑꯣꯏꯗꯧꯕ ꯍꯥꯏꯗꯤ ꯐꯍꯜꯂꯦ ꯃꯄꯥꯗꯣ ꯃꯨꯞꯃꯦꯟ ꯇꯧꯕꯗ ꯃꯄꯥꯗꯣ ꯌꯥꯎꯔꯅꯦꯕ ꯂꯣꯏꯅꯃꯛ ꯑꯗꯨꯅ ꯁꯨꯔꯖ ꯅꯃꯁꯀꯥꯔꯗꯣ ꯌꯦꯠꯀꯤ ꯑꯃꯅꯦ ꯑꯣꯏꯒꯤ ꯑꯃꯅꯦ ꯁꯤꯅ 1 ꯔꯥꯎꯟ ꯑꯣꯏꯗꯣꯏꯅꯤ 12-12ꯅꯤ ꯀꯔꯤꯒꯨꯝꯕ ꯁꯦ 12 ꯔꯥꯎꯟ ꯇꯧꯔꯕ ꯌꯦꯠꯀ ꯑꯣꯏꯒ ꯑꯅꯤꯁꯤ ꯄꯨꯜꯂꯒ ꯑꯃ ꯁꯨꯃꯥꯏꯅ 10ꯒ 2 ꯔꯛ ꯇꯧꯔꯕ ꯑꯗꯨꯗꯤ 15 ꯀꯤꯂꯣꯃꯤꯇꯔꯁ ꯋꯥꯀꯤꯡ ꯆꯠꯄ ꯀꯤꯂꯣꯃꯤꯇꯔ 35 ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯆꯞ ꯆꯥꯅ ꯐꯪꯉꯤ ꯑꯗꯨꯒ ꯑꯦꯟꯇꯤ ꯑꯦꯖꯤꯡ ꯍꯥꯏ ꯑꯍꯜ ꯑꯣꯏꯁꯟꯗꯅꯕ ꯁꯥꯖꯦꯟ ꯑꯅꯤꯈꯛ ꯂꯩ 3 ꯍꯥꯏ ꯌꯥꯏ ꯑꯅꯤꯗ ꯁꯝꯖꯤꯜꯂꯁꯨ ꯌꯥꯏ ꯑꯃꯅ ꯂꯝꯖꯦꯟ ꯆꯦꯟꯕ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯨꯗꯧ ꯅꯠꯇꯦ ꯇꯞꯅ ꯑꯉꯝꯕ ꯆꯥꯡꯗ ꯆꯦꯟꯒꯗꯧꯅꯤ ꯑꯍꯧꯕꯗꯒꯤ ꯉꯁꯤꯗꯒꯤ ꯅꯣꯡꯃꯇ ꯑꯃꯨꯛꯇ ꯆꯦꯟꯗꯕ ꯃꯤ ꯑꯍꯧꯕꯗꯒꯤ ꯀꯟꯅ ꯆꯦꯜꯂꯨꯔꯗꯤ ꯌꯥꯔꯔꯣꯏ ꯋꯥꯀꯤꯡ ꯇꯞꯅ ꯋꯥꯀꯤꯡ ꯆꯠꯄꯗꯒꯤ ꯍꯧꯇꯥꯔꯦ ꯑꯗꯨꯗꯒꯤ ꯂꯝꯖꯦꯟ ꯆꯦꯟꯕ ꯌꯥꯏ ꯂꯝꯖꯦꯟ ꯆꯦꯟꯒꯦ ꯍꯥꯏꯔꯒꯗꯤ ꯅꯣꯡꯃꯗ ꯀꯤꯂꯣꯃꯤꯇꯔ ꯍꯪꯒꯠ ꯍꯟꯗꯥ ꯀꯤꯂꯣꯃꯤꯇꯔ 3 ꯅꯠꯇ꯭ꯔꯒ 4 ꯆꯦꯜꯂꯕꯗꯩꯗꯤ ꯌꯥꯔꯦ ꯃꯔꯛꯇ ꯑꯍꯧꯕꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔ ꯇꯞꯅ ꯆꯦꯟ ꯇꯥꯔꯦ ꯑꯗꯨꯗꯩ ꯃꯃꯩꯗ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯆꯦꯟꯖꯩ ꯑꯗꯨꯗꯩ ꯑꯃꯅ ꯁ꯭ꯀꯤꯞꯄꯤꯡ ꯊꯧꯔꯤ ꯆꯣꯡꯕꯁꯦ ꯈꯣꯡ ꯑꯅꯤ ꯄꯨꯟ ꯆꯣꯡꯕꯗꯣ ꯑꯗꯨꯗꯤ ꯕꯦꯁꯅꯤ ꯈꯣꯡ ꯇꯣꯉꯥꯟꯅ ꯆꯣꯡꯉꯁꯨ ꯌꯥꯏ ꯁꯤꯒꯤ ꯁꯥꯖꯦꯟ ꯑꯅꯤꯁꯦ ꯊꯧꯔꯤ ꯆꯣꯡꯕꯅꯦ ꯂꯝꯖꯦꯟ ꯆꯦꯟꯕꯅꯦ
सी तौरदी लिवर गिरा किडनी गिरा हार्ट गिरा लंग्स गिरा अना पुनम लोई फरदौन अदुबु बीपी हाई लेब कांगुदी सी अनीजे लमजेन चेनबा अदे थौरी चोंबा यादे सी मतंग चेक्शन बितारे अदे सीरियस ओइना ख्वांग नाबा कांगु तौ यादे अदु नत्तबा कांगुदी लोई तौबा याय अदा अनाबा पुनम हक्चांग हेक लेरिबा पार्ट मयामसे ब्रेन दगी ब्रेन हाइरो किडनी हाइरो लोइना मक्से लोई फरदौन किडनी दी इसिंग याम थक दरकार होय मागी इसिंग थक्तरदी किडनी बेरा तौरानी इसिंग बुथाबा अदे किडनी बेरा तौनिंगाय लेते अदे हिदाग याम चारगदी टेबलेट कुम चारगदी इफेक्ट तौई अदुना अमनी नेचुरल ओइनादी इसिंग थाबा अदे किडनी हिदाग याम चारजु इसिंग याम थागदी किडनी सोकपदो हंदै अदे अमना मी खुदिमो लोई तौ याबदा डायबिटीज लेबा हाइबा ओइरो बीपी हाई ओइरो बीपी लो ओइरो लोइना मु याबदी वाकिंग चटपजे तबली चटप नते तू तू चटप अदुना यामद्रबदा वाकिंग दी किलो हक्चांग वाबा भोग चटकदौनी असेंबदी मरोइना हंगरंदादा किलोमीटर 6-7 चटफम थोई नोमदा किलोमीटर 6-7 चलगदी सोइदना ना पुनम लोई फगदौन हाई बीपी लेबा हाइरो कोलेस्ट्रॉल वांगबा हाइरो शुगर वांगबा हाइरो नेमदरदौन हुमांग ता भोग चटकदौन अदुगा अहौबददी यामना लेप सुलेप चटपीगनु अहौबददी करीगुम हक्चांग सोलगदी पोथार मरकता फम चटप फम चटप अहौबददी यामना तौबा फत्ते सिगी मयामसे तौरबा अदुरगदी हक्चांग फत्तब लेररोय हक्चांग फरगदी लोइनमक फरनी अदुगा सिना हक्चांग फननबगी योगा तौदे यादरे साजेन तौदे यादरे साजेन तौरगा हक्चांग फानबिरो योगा तौरगा हक्चांग फानबिरो अदगी अमना न्यूट्रिएंट्स अखोइना चारिबा मयामसे अखोइ इंडियादा मणिपुरददी फई हायरगा हजार सा आपुपु तौई हाइदी चंपराजी फई हायरनी नोमदा चंपरा हुमरी चारनी अदगी ड्राई फ्रूट से फई हायरनी नोमदा अयुकने नुंगदांग वाइने पुल्लगा ग्राम 400-400 चाथोए अद मसी खुचाजदे लाली खजी नोमगी खरा चादौनी अदुना अखोइना ख्वाई सोइबजे अमा करी सोइगेबु इसिंग थकपा वाले इसिंग थाबा अदरगदी हक्चांग चखावगा इंटेस्टाइनगा इसिंग थागदी चाब तुमगी चांगजे हेंकलनबनी अदुगा नुंसा याइबजु याम फई नुंसा याइबजे चाब तुमजे हेंकलनबनी विटामिन डी फंगनी चाब तुम हेंकलनबनी नुंसा फंगद्रगदी हक्चांग सोंजलकपनी चाब तुमबजु वाटपनी अदुना नुंसा याइबजु दरकार नुंसा याइबे गुरुदेवना हाइरमे अयुकी पुंग 4 मखाइबोगी नुंसा जे सिना बेस्ट ने मुनि ऋषिजिंग मतमजिदा मपानदा योगा तौरमे अमना फास्टिंग जे बेस्ट हप्ता अमदा अमु फास्टिंग तौबा याम फई नत्रगजु था अमदा अनिरग फास्टिंग तौ मतमदा चरा हेन मतमदा करिगुंबा अमुक चादना तौगदबनी सुक्चा चादना अदुगा नेक्स्ट दिन मथंगी नुमितुदी मोरोक सुयाव यावद्रगदी फई ngamद्रगदी खितंग याम ममिंग तो ओइना हापिरो थाव सुयाव यावद्रगदी फई थाव खितंग ममिंग तो ओइना हाप याय ब्रेकफास्ट सु लंच सु डिनर सु हाना चाबदगी खितंग हंदना चागदबनी ब्रेकफास्ट दी मयाम लोइनो फास्टिंग दी तौरे अदुगा सोइजे फास्टिंग की नेक्स्ट दिन दो मथंगी नुमितो अदुदा हेंजन चारे अदुदुना हक्चांग फदौदो फत्रे अदुना सिमा मयाम गापी तारे अदुगा चरा हेनबा मतमदा ख्वाई फरीजे सुक्चा चादना हेनबदुनी संगोम खंगदे उहै खंगदे अदुबो चाद्रब थक्त्रब सुमनगी इसिंग कक्तंग थागा चरा हेलबा अदुरगदी इहान हाम मतमदा कोलेस्ट्रॉल मयाम अदे शुगर ने अहामदा शुगर अनीसुबदा कोलेस्ट्रॉल अदे अहुमसुबदा कैंसर सेल जिंजे थीरगा अहामदा शुगर थीरनी शुगर जे चारनी कईनोदी अखोइना चाक चादरे संगोम अतै उहै वाई मयाम जे चाद्रमनी एनर्जी दी फंगदे यादे हिंगनबा अदुना हक्चांगदा कदाई लेना मपादो अदुदे थीदुइनी इहान हामदा शुगर जे इहान थीरनी चाथोखरनी फास्टिंग दी मतमदा शुगर लोइग्रगदी कोलेस्ट्रॉल चाथोरगदोइनी कोलेस्ट्रॉल से लोइग्रबा अदे लेइत्रबा अदोइरगदी थीर कैंसर सेल जे नत्रगना तंखाई सिब सेल जिंजे अखोइ हक्चांगदा सिदोरबा अदुगुम सेल अदुदजु एनर्जी यावरी यामदी यावदी खरगरा कोलेस्ट्रॉल ने फैट ने सिदनी एनर्जी क्वाइ याम यावरीदी
ꯑꯗꯨꯒ ꯁꯨꯒꯔꯅ ꯈꯨꯗꯛꯇ 에너지 ꯐꯪꯕ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯋꯥꯟꯊꯔꯦ ꯅꯠꯇ꯭ꯔꯒꯅ ꯌꯥꯝ ꯆꯣꯛꯊꯔꯦ 에너지 ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯦ ꯑꯗꯩ ꯆꯤꯅꯤꯒ ꯊꯨꯝꯒ ꯊꯤꯠꯂꯒ ꯁꯠ ꯊꯛ ꯃꯇꯝꯗ ꯁꯠ ꯀꯟꯈꯠꯄꯅꯤ ꯁꯨꯒꯔꯁꯤꯅ ꯌꯥꯝ ꯊꯨꯅ ꯐꯪꯉꯤ 에너지 ꯑꯗꯨꯅ ꯐꯥꯁꯇꯤꯡ ꯇꯧ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯆꯥꯗ꯭ꯔꯕ ꯏꯁꯤꯡ ꯈꯛꯇꯪ ꯊꯛꯑ ꯇꯧꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯨꯒꯔꯁꯨ ꯍꯟꯊꯔꯛꯑꯅꯤ ꯀꯣꯂꯦꯁꯇ꯭ꯔꯣꯜꯁꯨ ꯍꯟꯊꯔꯛꯑꯅꯤ ꯑꯗꯨꯗꯩ ꯀꯦꯟꯁꯔ ꯅꯥꯕꯩ ꯋꯥ ꯂꯩꯇꯦ आयुर्वेदिक लाइक आयुर्वेदिक टेक्स्ट यावनी अदु मयाम पाबिरगदी सोय थेंगनरगनी गुरुदेवनसु मयामदा तापिरमी अदुगा कनागुंबा चखाव नाबा कांबु अदुदी पुरा पुक हांगागा तव यादे सिंगदी याम थकपिरो अदे करिगुंबा चखाव सागलगदी अमा तव याय तोरोबोट अहिंगबदो असंगबा हाइदी अमुनबदुनी मुनबा हाइनब्रा कनोददी उहीददी मुनबा हाइ तोरबोट कुंबददी मपुंग फारबा हाइब्रा अदुना अदुदो मकुदो खोक्तोनी अदुगा सिंगचेता फदन सिल्लगा नत्रगा हुजिदि ग्राइंडर अमा मातै मयामजु लैरे अदुगा महीदो सुम्मनी अदुगा थाबा अदुरदि चखाव एंगबनी अदुना चखाव सोपा कांबुगिदि तोरबोट सिल्लगा महीदो थकपीबा यारे अदुरगदी फास्टिंग तौ मतमदा चखाव साबा नुंगाइतबदो हंदरनी सिमना थममजी हक्चांग फननबगिदी कमाय तौगनी हाइबदो मयाम मथंग करिगुम मखा ताना मतंग चाबा मतमदा अमुक नैनरखिसी अनिसुबदना डिप्रेशन टेंशन हाइजे मी खुदिंग टेंशन लेतब मतम लेते करिगुम मतम हेक्ता लाए नत्रगना हेंजलगना डिप्रेशन हाइजे लै अदुना अहानबददी चखाव नारदी चाबा तुमद्रगदी डिप्रेशन हाइजे सोयदना लानी टेंशन जी सोई मसाना मतोंदा लाकपनी अकीबा अदे साउनिंगबा डिप्रेशन खोइरांग खोइसाउनबा मयामजे चाबा तुमद्रगदी मथंग लादौन मिटसु चोकचलदौन मिटसे सारुम उइरुम तुम्बजी याररोय हाइबदी ममांगदा नैनगरे अदुना अहानबददी चखाव अदे इंटेस्टाइन लिवर जे फरगदी डिप्रेशन फरनी अदुगा अमना डिप्रेशन टेंशन जी को क्या है का मनुंग सुम नैसल लेरबा नत्रगा टीवी येंगा मोबाइल येंगा सुम सांगना येंगबा अदुरगदी रेज मयाम जे चाथोखिदना मिट सुसुलानी अदगिदी डिप्रेशन की मरुय मरममजो अमने अदुना गुरुदेवना हायरमे 30 मिनट्स खुदिंगी मपानदा मुक्तंग थो अदुदुगा मिनिट अमगी खंगते मिनिट अनिगी खंगते मपानदा थोगा अमु हंजलो मिनिट अनिगी ब्रेक अमम लौन हाय करी मरमगिनोबु सन नुमित्तगी लाइव रेज मयामजे सिजे खोइगी मिट तारगा मिट की मनुंग चंगा कांद केमिकल सम फॉर्म तोय अदुगी किसी केमिकल से मिट की जु फै और डिप्रेशन की जु फै अदुना नुमित्त डायरेक्ट येंगदौ नते नुमित थोरकपो मतम नत्र नुमित ताव मतम ददी नुमित डायरेक्ट येंगबा याय अदु नत्तबा मतम ददी अतै मतम ददी मिट सोकनी अदुगा नुमित्तगी रेज मयामजे खोइन ओरिजुदी बिप जियोर हाय 7 कलर्स कक्तनी अदुदगी सिदगी हेना वेवलेंग पिकपा कांगुजु लैरि वायोलेटदगी हेना वेवलेंग दो 10 ग्रबा अदे रेड अंगांगबदगी हेना सांग्रबा वेवलेंग सांगबा अदुगुंबा रेज मयामजु लै सिदि मिन उंगमदे मिन उबा ngamisdi रेड ख्वाइदि सांगबदगिना वायोलेट ख्वाइ 10 बजे सिगी मरकक्तनी अदुना अतै रेज मयामजे सी उदो मयामदो लैमाइदा अतै पोतसिंगदा अदगी रिफ्लेक्शन लागा खोइगी मिट ताइ मिट मनुंगदा अदुगी अदु खक्तंग अदुना अदुम मतिक चारे नमित्त येंगबगी दरकार होइदि मपान थोगदी अदे योगदना हेक लैरिबा योगासन मयामदा कोकना मखादा लैबा अदुगा इसाना मथक्ता लैबा खुदम मोइना शीर्षासन हाइरो सर्वांगासन हाइरो हलासन हाइरो सिगी मयामजे डिप्रेशन की दमकता फरबनी सिगी आसन जिंगसी करिगिनोबु वाखन खन मतमदा ब्लड चंगी कनाना खंदोइनो ब्रेन खंदोइनी ब्रेन की थबक तौननबगी दमकता ब्लड चंगी ब्लड तो वालगदी टेंशन अदु मसाना हेंगलानी डिप्रेशन मसाना हेंगलानी अदुगा ब्लड तो मपुंग फाना फजना लैरबा अदुरगदी खनिंगबु वाखन खनबा मतमदा मागी एनर्जी दो कार थौगे हारदे पेट्रोल दरकार होय डीजल दरकार होय नता सीएनजी दरकार होय अदु फुल यावरगदी थौगे हारजु ngami लेपके हारजु ngami थौगे दि खल्लबा कार द चटके दि खल्लबा अदुगा थाव यावदरे कमाई थौनी ब्रेन द थाव यावदरगदी मसाना टेंशन लानी ब्लड यावदरगदी ब्रेन द सीदनबा ब्रेन हिंगनबगी दमकता ब्लड दि लैरनी अदुगा अहेनबा वाखन खनबा ब्लड तो अदु वालाबा दो डिप्रेशन मसान लानी डिप्रेशन को के हारगदी
ꯀꯣꯛꯅ ꯃꯈꯥꯗ ꯂꯩꯕ ꯍꯛꯆꯥꯡꯅ ꯃꯊꯛꯇ ꯂꯩꯕ ꯑꯥꯁꯟꯁꯤꯡꯁꯤ ꯇꯧꯔꯒꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯃꯁꯥꯅ ꯐꯔꯅꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯥꯎꯊꯣꯛꯄ ꯍꯥꯏꯁꯦ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯀꯔꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯀꯔꯤꯅꯣꯝ ꯈꯪꯗꯦ ꯋꯥꯈꯜ ꯑꯃ ꯀꯥꯎꯊꯣꯛꯀꯦ ꯍꯥꯏꯔꯒ ꯀꯥꯎꯊꯣꯛꯄ ꯉꯝꯗꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯂꯩ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯦ ꯑꯗ ꯒꯨꯔꯨ ꯑꯃ ꯑꯗꯨꯗ ꯍꯪꯉꯤ ꯑꯩꯈꯣꯏ ꯒꯨꯔꯨꯗꯦꯕ ꯅꯠꯇꯦ ꯁ꯭ꯋꯥꯃꯤ ꯁꯤꯕꯥꯅꯟꯗ ꯅꯠꯇꯦ ꯒ꯭ꯌꯥꯟꯒꯤ ꯃꯌꯥꯝ ꯈꯪꯅꯅꯕꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯣ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕꯗꯤ ꯅꯠꯇꯦ ꯋꯥꯔꯤꯁꯦ ꯑꯗꯨꯒ ꯍꯪꯉꯦ ꯑꯗꯣ ꯒꯨꯔꯨꯗꯦꯕ ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯦ ꯑꯗꯨꯅ ꯃꯁꯤꯁꯦ ꯀꯥꯎꯊꯣꯛꯀꯦ ꯍꯥꯏꯁꯦ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯗꯤꯄ꯭ꯔꯦꯁꯟꯁꯦ ꯐꯅꯕ ꯇꯦꯟꯁꯟꯁꯦ ꯂꯧꯊꯣꯛꯅꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯏꯔꯥꯏ ꯂꯥꯏꯕꯅꯤ ꯅꯪ ꯙ꯭ꯌꯥꯟ ꯍꯩꯕ꯭ꯔꯥ ꯍꯩꯇꯦ ꯒꯨꯔꯨꯗꯦꯕ ꯏꯔꯥꯏ ꯂꯥꯏ ꯑꯗꯨ ꯅꯪ ꯌꯣꯡ ꯈꯪꯕ꯭ꯔꯥ ꯈꯪꯉꯤ ꯒꯨꯔꯨꯗꯦꯕ ꯎꯗꯤ ꯎꯗ꯭ꯔꯤ ꯒꯨꯔꯨꯗꯦꯕ ꯑꯗꯨꯒ ꯌꯣꯡ ꯍꯥꯏꯁꯦ ꯇꯥꯈ꯭ꯔꯦ ꯁꯍꯔꯗꯒꯤꯅꯤ ꯁꯤꯇꯤꯗꯒꯤꯅꯤ ꯌꯣꯡ ꯍꯥꯏꯁꯦ ꯃꯃꯤꯡꯗꯤ ꯇꯥꯔꯦ ꯑꯗꯨ ꯎꯗꯤ ꯎꯗ꯭ꯔꯤ ꯒꯨꯔꯨꯗꯦꯕ ꯑꯗꯨꯗꯤ ꯅꯪ ꯎꯗ꯭ꯔꯤꯕꯅꯤꯅ ꯌꯥꯝ ꯂꯥꯏꯔꯦ ꯑꯗꯨ ꯀꯥꯎ ꯉꯝꯒꯗ꯭ꯔꯥ ꯑꯩꯁꯨ ꯒꯨꯔꯨꯗꯦꯕ ꯑꯗꯨꯗꯤ ꯏꯔꯥꯏ ꯂꯥꯏ ꯀꯩꯒꯤꯅꯣꯗꯤ ꯑꯩ ꯅꯣꯡꯃꯇ ꯌꯣꯡ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯉꯛꯇꯦ ꯑꯗꯨꯅ ꯌꯥꯝ ꯂꯥꯏꯕ ꯋꯥꯅꯤ ꯑꯗꯨꯗꯤ ꯏꯔꯥꯏ ꯂꯥꯏ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯐꯝꯃꯣ ꯇꯨꯃꯤꯟꯅ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯡꯈꯥꯏ ꯑꯃꯃꯝ ꯅꯪ ꯌꯣꯡ ꯀꯥꯎꯔꯣ ꯐꯝꯃꯒ ꯍꯥꯏ ꯑꯁ ꯒꯨꯔꯨꯗꯦꯕ ꯑꯩ ꯀꯥꯎ ꯉꯝꯅꯤ ꯁꯤꯗꯤ ꯌꯥꯝ ꯂꯥꯏ ꯃꯌꯨꯝ ꯆꯠꯈ꯭ꯔꯦ ꯐꯝꯃꯦ ꯑꯗꯨꯒ ꯑꯩ ꯐꯝꯃꯤꯁꯦ ꯀꯩꯗꯧꯕꯩꯅꯣ ꯑꯩ ꯙ꯭ꯌꯥꯟ ꯇꯧꯗꯣꯏꯅꯤ ꯙ꯭ꯌꯥꯟꯁꯦ ꯀꯩꯅꯣ ꯑꯩ ꯇꯧꯗꯣꯏꯁꯦ ꯌꯣꯡ ꯀꯥꯎꯗꯣꯏꯅꯤ ꯑꯗꯨꯗꯩꯗꯤ ꯌꯣꯡꯗ ꯅꯤꯡꯁꯤꯡ ꯂꯩꯔꯦ ꯌꯣꯡ ꯀꯥꯎꯗꯧꯅꯦꯅ ꯈꯜꯂꯨꯕꯗꯒꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃꯨꯛꯇ ꯌꯣꯡ ꯅꯤꯡꯁꯤꯡꯉꯛꯇ꯭ꯔꯤꯕ ꯅꯨꯄꯥꯗꯣ ꯌꯣꯡꯗ ꯅꯤꯡꯁꯤꯡ ꯂꯩꯔꯦ ꯑꯗꯩ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯑꯁ ꯏꯃꯨꯡ ꯃꯅꯨꯡ ꯑꯉꯥꯡꯉꯩ ꯂꯥꯡꯕꯅꯦ ꯑꯗꯒꯤ ꯌꯨꯝꯊꯪꯅꯕ ꯀꯥꯡꯕꯨꯅ ꯃ꯭ꯌꯨꯖꯤꯛ ꯀꯟꯅ ꯊꯥꯔꯛꯄꯅꯦ ꯁꯤꯅ ꯗꯤꯁꯇꯔꯕ ꯇꯧꯗꯅ ꯑꯣꯏꯔꯤ ꯃꯥꯜꯂꯦꯗ ꯁꯤꯗꯤ ꯃꯟꯗꯤꯔꯗꯔ ꯀꯗꯥꯏꯗꯅꯣ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯃꯟꯗꯤꯔꯗ ꯆꯠꯂꯒ ꯑꯩ ꯙ꯭ꯌꯥꯟ ꯇꯧꯔꯒꯦ ꯆꯠꯂꯦ ꯃꯟꯗꯤꯔꯗ ꯆꯠꯂꯒ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯥꯡꯁꯤ ꯑꯃꯨꯛ ꯈꯤꯡꯉꯤ ꯃꯤ ꯂꯥꯛꯄꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯆꯠꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯀꯥꯡꯁꯤ ꯑꯃꯨꯛ ꯈꯤꯡꯉꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯈꯤ ꯑꯃꯨꯛ ꯆꯪꯁꯤꯜꯂꯦ ꯑꯃꯨꯛ ꯆꯠꯈꯤ ꯆꯠꯊꯣꯛꯀ ꯆꯠꯁꯤꯟꯒ ꯇꯧꯕꯗ ꯗꯤꯁꯇꯔꯕ ꯇꯧꯔꯦ ꯑꯗꯩ ꯑꯁ ꯃꯟꯗꯤꯔꯗ ꯇꯧꯕꯁꯤ ꯌꯥꯗ꯭ꯔꯦꯗ ꯌꯣꯡꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡ ꯂꯩꯔꯦꯗ ꯌꯣꯡ ꯀꯥꯎ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯖꯪꯒꯜꯗ ꯆꯠꯂꯒꯦ ꯖꯪꯒꯜꯗꯗꯤ ꯀꯅꯥꯝꯐꯥꯎ ꯗꯤꯁꯇꯔꯕ ꯇꯧꯔꯔꯣꯏ ꯑꯗꯨꯗꯗꯤ ꯁꯣꯏꯗꯅ ꯑꯩ ꯀꯥꯎꯊꯣꯛ ꯉꯝꯃꯅꯤ ꯐꯝꯃꯦ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯩ ꯙ꯭ꯌꯥꯟ ꯇꯧꯗꯣꯏꯁꯦ ꯀꯔꯤꯅೋ ꯃꯥ ꯅꯤꯡꯁꯤꯡ ꯌꯣꯡ ꯀꯥꯎꯗꯣꯏꯅꯤ ꯌꯣꯡ ꯀꯥꯎ ꯉꯝꯗ꯭ꯔꯦ ꯑꯁ ꯃꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯒꯨꯔꯨꯗꯦꯕꯗ ꯑꯃꯨꯛꯇ ꯍꯪꯉꯨꯒꯦꯗꯅ ꯃꯤꯠ ꯄꯥꯡꯊꯣꯔꯀꯥꯟꯗꯗꯤ ꯖꯪꯒꯜꯗ ꯂꯩꯔꯝꯅꯤ ꯌꯣꯡ ꯉꯥꯛꯇ ꯃꯃꯤꯠ ꯄꯥꯡꯊꯣꯔꯀꯥꯟꯗ ꯌꯣꯡ ꯉꯥꯛ ꯊꯦꯡꯅꯔꯦ ꯑꯗꯨꯗꯒꯤꯗꯤ ꯂꯥꯛꯑꯦ ꯒꯨꯔꯨꯗꯦꯕ ꯃꯅꯥꯛ ꯂꯥꯛꯑꯦ ꯑꯗꯨ ꯒꯨꯔꯨꯗꯦꯕ ꯅꯪꯅ ꯑꯗꯣꯝꯅ ꯇꯥꯛꯄꯤꯕ ꯌꯣꯡ ꯀꯥꯎ ꯍꯥꯏꯁꯦ ꯌꯣꯡ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯑꯩ ꯌꯥꯝ ꯂꯥꯏꯅꯦꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃ ꯇꯥꯛꯄꯤꯌꯨꯅ ꯑꯗꯣ ꯃꯥꯏ ꯒꯨꯔꯨꯗꯦꯕꯗꯨꯅ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯅ ꯀꯥꯎꯒꯦ ꯈꯜꯂꯒꯗꯤ ꯑꯗꯨ ꯅꯤꯡꯁꯤꯡꯕꯅꯤ ꯑꯗꯨꯅꯗꯤ ꯀꯥꯎ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯀꯔꯤ ꯇꯧꯒꯦꯕꯨ ꯀꯥꯎꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯨꯛꯇꯧ ꯇꯧꯔꯣꯏꯗꯧꯅꯤ ꯁꯨꯛꯈꯟ ꯈꯜꯂꯔꯣꯏꯗꯧꯅꯤ ꯑꯇꯣꯞꯄ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯑꯃ ꯄꯨꯛꯅꯤꯡꯗ ꯊꯝꯒꯗꯧꯅꯤ ꯑꯗꯨꯏ ꯀꯥꯎ ꯉꯝꯃꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯌꯥꯔꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯒꯨꯔꯨꯗꯦꯕꯅ ꯍꯥꯏ ꯃꯤ ꯅꯨꯡꯁꯤꯗꯕ ꯃꯤ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯅꯨꯡꯁꯤꯗꯦꯍꯦ ꯃꯁꯤ ꯃꯤꯁꯦ ꯑꯩ ꯅꯨꯡꯁꯤꯗꯕꯁꯤ ꯀꯥꯎꯈꯤꯒꯦ ꯍꯥꯏꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯅꯨꯡꯁꯤꯗꯕꯁꯦ ꯀꯥꯎꯈꯤꯒꯦ ꯍꯥꯏꯔꯒꯗꯤ ꯅꯨꯡꯁꯤꯕ ꯇꯝꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯥꯎꯈ꯭ꯔꯅꯤ ꯑꯣꯄꯣꯖꯤꯠ ꯑꯩꯅ ꯃꯥꯁꯦ ꯅꯨꯡꯁꯤꯗꯦꯕ ꯑꯗꯨ ꯀꯥꯎꯒꯦ ꯍꯥꯏꯔꯒꯗꯤ ꯀꯩꯗꯧꯒꯦꯕꯨ ꯅꯨꯡꯁꯤꯕ ꯍꯧꯒꯗꯕꯅꯦꯕ ꯅꯨꯡꯁꯤꯕ ꯍꯧꯕꯗꯤ ꯀꯃꯥꯏꯅ ꯍꯧꯅꯤ ꯒꯨꯔꯨꯗꯦꯕꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯈ꯭ꯋꯥꯏ ꯐꯖꯕ ꯄꯣꯠ ꯑꯃ ꯂꯩꯕ ꯆꯥꯅꯕ ꯄꯣꯠꯄꯨ ꯑꯣꯏꯔꯣ ꯐꯤꯕꯨ ꯑꯣꯏꯔꯣ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯕꯨ ꯑꯣꯏꯔꯣ ꯐꯖꯗꯕꯗꯨꯅ ꯑꯩꯒꯤ ꯊꯝꯃꯝꯃꯒ ꯐꯖꯕꯗꯨꯅ ꯃꯉꯣꯟ ꯄꯤꯊꯣꯛꯈ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯨꯗꯒꯤ ꯇꯞꯅ ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯅꯨꯡꯁꯤꯗꯕꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯗꯧꯅꯤ ꯅꯨꯡꯁꯤꯕ ꯁꯥꯒꯠꯂꯒꯗꯤ ꯅꯨꯡꯁꯤꯗꯕ ꯀꯥꯎꯈ꯭ꯔꯅꯤ ꯑꯗꯣ ꯑꯣꯄꯣꯖꯤꯠꯇꯣ ꯑꯗꯨꯒ ꯌꯥꯍꯧ ꯊꯦꯡꯕ ꯍꯥꯏꯁꯦ ꯑꯩ ꯌꯥꯍꯧ ꯊꯦꯡꯕꯁꯦ ꯐꯠꯇꯦ ꯌꯥꯍꯧ ಥꯦꯡꯕꯁꯦ ꯊꯥꯗꯣꯛꯀꯦ ꯍꯥꯏꯁꯦ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯌꯥꯍꯧ ꯊꯦꯡꯕ ꯊꯥꯗꯣꯛꯀꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯉꯝꯗꯣꯏꯅꯣꯕꯨ ꯊꯥꯗꯣꯛꯀꯦ ꯍꯥꯏꯕ ꯅꯠꯇꯕ ꯊꯥꯗꯣꯛꯀꯦ ꯍꯥꯏꯕꯗꯨ ꯇꯧꯔꯒꯗꯤ ꯁꯨꯡꯉꯝꯉꯝꯃꯔꯣꯏ ꯍꯌꯦꯡꯗꯩꯗꯤ ꯄꯨꯡ 5ꯗꯍꯧꯒꯠꯂꯒꯦ ꯄꯨꯡ 3ꯗ ꯄꯨꯡ 4ꯗ ꯍꯧꯒꯠꯂꯒꯦ ꯍꯥꯏꯗꯅ ꯗꯤꯇꯔꯃꯤꯅꯦꯁꯟ ꯍꯧꯔꯕ ꯋꯥꯔꯦꯞ ꯂꯦꯞꯄꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯣꯏ ꯉꯝꯃꯗꯣꯏꯅꯤ ꯑꯣꯄꯣꯖꯤꯠꯇ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇꯗꯤ ꯌꯥꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯗꯤꯄ꯭ꯔꯦꯁꯟ ꯐꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯁꯥꯃꯛꯁꯦ ꯗꯤꯄ꯭ꯔꯦꯁꯟ ナꯔꯤ ꯍꯥꯏꯁꯦ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯔꯦ ꯑꯩꯁꯦ ꯇꯦꯟꯁꯟ ꯂꯩꯔꯦ ꯍꯥꯏꯁꯦ ꯀꯥꯎꯊꯣꯛꯈꯤꯗꯧꯅꯤ ꯑꯗꯣ ꯑꯩꯁꯦ ꯗꯤꯄ꯭ꯔꯦꯁꯟꯁꯦ ꯂꯩꯔ ꯃꯥꯜꯂꯦ ꯁꯨꯝ ꯈꯜꯂꯒꯗꯤ ꯂꯩꯇꯕꯗꯣ ꯑꯗꯨꯝ ꯅꯥꯁꯤꯜꯂꯛꯑꯅꯤ ꯑꯗꯨꯅ ꯒꯨꯔꯨꯗꯦꯕꯅ ꯍꯥꯏꯌꯦ ꯑꯅꯥꯕ ꯀꯗꯥꯏꯕꯨ ꯀꯧꯒꯦꯅ ꯀꯔꯤꯒꯨꯝꯕ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯑꯃ ꯍꯟꯖꯟ ꯅꯤꯡꯁꯤꯡꯉꯕ ꯀꯣꯛꯁꯦ ꯍꯟꯖꯟ ꯅꯤꯡꯁꯤꯡꯉꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯣꯛꯇ ꯑꯅꯥꯕ ꯂꯩꯔꯕꯅꯤ
ꯀꯣꯛ ꯆꯤꯛꯑꯗꯤ ꯀꯣꯛ ꯍꯟꯖꯟꯖꯟ ꯅꯤꯡꯁꯤꯡꯉꯛꯑꯅꯤ, ꯑꯗꯨꯗꯤ ꯀꯣꯛ ꯅꯥꯔꯦ. ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯒꯨꯔꯨꯗꯦꯕꯅ ꯍꯥꯏ, ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯃꯤꯁꯛ ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯑꯃ ꯍꯟꯅ ꯍꯟꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯑꯕ, ꯀꯥꯎꯒꯦ ꯍꯥꯏꯁꯨ ꯌꯥꯗ꯭ꯔꯕ, ꯑꯗꯣ ꯍꯟꯅ ꯍꯟꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡ ꯂꯩꯔꯕ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒꯤ ꯃꯤꯗꯣ ꯃꯥ ꯋꯥꯈꯜ ꯅꯥꯔꯦ. ꯏꯁꯣꯔꯕꯨ ꯅꯤꯡꯁꯤꯡꯉꯛꯄ, ꯄꯥꯔꯥꯕꯨ ꯅꯤꯡꯁꯤꯡꯉꯛꯄ, ꯑꯩꯒꯤ ꯇꯧꯒꯗꯕ ꯏꯊꯧ ꯅꯤꯡꯁꯤꯡꯉꯛꯄ, ꯁꯤꯗꯤ ꯑꯐꯕ ꯋꯥꯅꯤ. ꯑꯗꯨ ꯅꯠꯇꯕ ꯀꯩꯁꯨꯁꯨ ꯀꯥꯟꯅꯗꯕ ꯋꯥꯐꯝ ꯑꯃ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯃꯔꯝꯁꯨ ꯆꯥꯗꯅ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡ ꯂꯩꯔꯕ, ꯑꯩ ꯊꯕꯛ ꯇꯧꯒꯗꯧꯕꯗꯣ ꯑꯗꯣ ꯃꯥ ꯃꯗꯨꯒꯤ ꯋꯥꯈꯜꯗꯣ ꯈꯜ ꯂꯩꯗꯅ ꯊꯕꯛꯁꯦ ꯅꯤꯡꯊꯤꯅ ꯇꯧ ꯉꯝꯗ꯭ꯔꯕ, ꯃꯗꯨꯕꯨꯅꯤ ꯄꯨꯛꯅꯤꯡ ꯅꯥꯔꯦ ꯍꯥꯏꯗꯤ. ꯑꯗꯨꯒ ꯑꯐꯕ ꯋꯥꯈꯜ, ꯏꯁꯣꯔꯕꯨ ꯅꯤꯡꯁꯤꯡꯉꯛꯄ, ꯑꯩꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯏꯊꯧ ꯅꯤꯡꯁꯤꯡꯂꯛꯄ, ꯄꯔꯥ ꯅꯤꯡꯁꯤꯡꯉꯛꯄ, ꯒꯤꯇꯥ ꯅꯤꯡꯁꯤꯡꯉꯛꯄ, ꯁꯤ ꯃꯌꯥꯝꯁꯤꯗꯤ ꯑꯐꯕꯅꯤ. ꯑꯗꯨꯅ ꯗꯤꯄ꯭ꯔꯦꯁꯟ ꯐꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯦ ꯐꯥꯏꯟ ꯑꯥꯔꯠꯁ ꯍꯥꯏ, ꯂꯥꯏ ꯌꯦꯛꯄ. ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯂꯥꯏ ꯌꯦꯛꯄ ꯈꯔ ꯈꯔ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏ ꯇꯝꯍꯜꯍꯧꯗꯧꯅꯤ. ꯅꯠꯇ꯭ꯔꯒꯅ ꯏꯁꯩ ꯁꯛꯄ, ꯃꯥꯒꯤ ꯆꯥꯟꯅꯖꯕꯁꯦ ꯂꯥꯏ ꯌꯦꯛꯄꯗ ꯂꯩꯔꯦ, ꯂꯥꯏ ꯌꯦꯛꯄꯗ ꯊꯥꯖꯤꯜꯂꯗꯧꯅꯤ. ꯏꯁꯩ ꯁꯛꯄ ꯑꯣꯏꯔꯒꯅ ꯏꯁꯩ ꯁꯛꯄꯗ ꯊꯥꯖꯤꯜꯂꯗꯧꯅꯤ. ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯄꯤꯊꯣꯔꯛꯄ ꯇꯦꯂꯦꯟꯇꯨ ꯂꯩꯔꯒꯅ ꯏꯁꯩ ꯁꯛꯄꯗꯣ ꯐꯥꯎꯖꯈ꯭ꯔꯅꯤ, ꯅꯠꯇ꯭ꯔꯒꯅ ꯏꯁꯩ ꯁꯛꯄꯗꯣ, ꯂꯥꯏ ꯌꯦꯛꯄꯗꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛꯁꯨ ꯇꯝꯍꯟꯒꯗꯕꯅꯤ. ꯂꯥꯏꯔꯤꯛ ꯌꯥꯎꯗ꯭ꯔꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯗꯨꯝ ꯌꯥꯗꯦ, ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯁꯤꯗꯤ. ꯑꯗꯨꯅ ꯂꯥꯏ ꯌꯦꯛꯄ, ꯏꯁꯩ ꯁꯛꯄ, ꯁꯤꯗꯩꯗ ꯁꯥ ꯔꯦ ꯒ ꯃ, ꯍꯥꯔꯃꯣꯅꯤꯌꯝ ꯄꯥꯏꯔꯒ ꯍꯥꯔꯃꯣꯅꯤꯌꯝꯗꯒꯤ ꯊꯣꯛꯂꯛꯏꯕ ꯈꯣꯟꯖꯦꯜꯗꯨꯒ, ꯁꯤꯇꯥꯔꯗꯨ ꯄꯥꯏꯔꯒ ꯇꯥꯜꯄꯨꯔꯥꯗꯨ ꯄꯥꯏꯔꯒ ꯇꯥꯜꯄꯨꯔꯥꯗꯒꯤ ꯊꯣꯛꯂꯛꯏꯕ ꯈꯣꯟꯖꯦꯜꯗꯨꯒ ꯑꯩꯅ ꯁꯛꯏꯕ ꯈꯣꯟꯖꯦꯜꯗꯨꯒ ꯆꯥꯟꯅꯕ꯭ꯔꯥ ꯆꯥꯟꯅꯗꯕ꯭ꯔꯥ, ꯋꯥꯡꯕ꯭ꯔꯥ ꯅꯦꯝꯕ꯭ꯔꯥꯅ ꯁꯤ ꯈꯛꯇꯪ ꯊꯤꯕ ꯍꯣꯠꯅꯕꯗ ꯑꯗꯨꯝ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯗꯧꯅꯤ, ꯁꯨꯡꯍꯩ ꯍꯩꯇꯕꯗꯣ. ꯁꯥꯗꯣ ꯁꯤꯅ ꯁꯥꯅꯤ, ꯁꯤ ꯀꯤꯁꯤ ꯅꯝꯃꯒꯅ ꯁꯥꯅꯤ, ꯁꯤꯅ ꯔꯦꯅꯤ, ꯁꯤꯅ ꯒꯅꯤꯅ ꯇꯥꯛꯑꯝꯃꯦ ꯑꯣꯖꯥꯗꯨꯅ. ꯑꯗꯩ ꯁꯥ ꯔꯦ ꯒ ꯃ ꯑꯗꯨ ꯅꯤꯡꯁꯤꯡꯉꯒ ꯑꯩꯅ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯒ ꯁꯥꯁꯤꯒ ꯆꯥꯟꯅꯔꯤꯕ꯭ꯔꯥꯅ ꯁꯨꯡꯍꯩ ꯍꯩꯇꯕꯗꯣ, ꯁꯨꯡꯆꯥꯟ ꯆꯥꯟꯅꯗꯕꯗꯣ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯗꯧꯅꯤ. ꯑꯃꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯌꯥꯕꯗ ꯑꯃꯅ ꯂꯥꯏꯔꯤꯛ ꯏꯕ, ꯑꯩꯅ ꯍꯩꯖꯔꯤꯕ, ꯑꯩꯅ ꯈꯪꯖꯔꯤꯕ, ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯈꯔꯁꯦ ꯁꯤꯒ ꯃꯔꯝꯗ ꯏꯔꯕ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯋꯥꯕ, ꯅꯨꯡꯉꯥꯏꯇꯕ, ꯇꯦꯟꯁꯟ, ꯗꯤꯄ꯭ꯔꯦꯁꯟ ꯃꯌꯥꯝ ꯂꯣꯏ ꯐꯈ꯭ꯔꯗꯧꯅꯤ. ꯑꯗꯨ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯄ ꯑꯋꯥꯕꯕꯨ ꯑꯣꯏꯕ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯅꯨꯡꯉꯥꯏꯕꯕꯨ ꯑꯣꯏꯕ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯅꯠꯇ꯭ꯔꯒꯅ ꯀꯜꯄꯅꯥ ꯇꯧꯔꯒ ꯂꯤꯇꯔꯦꯆꯔ ꯑꯣꯏꯅ ꯏꯔꯁꯨ ꯌꯥꯏ. ꯐꯤꯖꯤꯛꯁꯇ ꯍꯩꯕꯗꯨꯅ ꯐꯤꯖꯤꯛꯁꯇ ꯏꯔꯗꯧꯅꯤ, ꯀꯦꯃꯤꯁꯇ꯭ꯔꯤ ꯍꯩꯕꯗꯨꯅ ꯀꯦꯃꯤꯁꯇ꯭ꯔꯤꯗ ꯏꯔꯗꯧꯅꯤ. ꯁꯨꯡꯍꯩ ꯍꯩꯇꯕ ꯀꯥꯔꯄꯦꯟꯇꯔꯤ ꯋꯥꯛ ꯇꯧꯕ ꯀꯥꯡꯕꯨꯗꯨꯅ, ꯎ ꯁꯨꯕ ꯀꯥꯡꯕꯨꯗꯨꯅ ꯎ ꯁꯨꯕꯒꯤ ꯃꯔꯝꯗ ꯏꯕ ꯌꯥꯏ. ꯃ꯭ꯌꯨꯖꯤꯛ ꯀꯥꯡꯕꯨꯅ ꯃ꯭ꯌꯨꯖꯤꯛꯀꯤ ꯃꯔꯝꯗ ꯏꯕ ꯌꯥꯏ. ꯗꯨꯀꯥꯟ ꯐꯝꯕ ꯀꯥꯡꯕꯨꯅ ꯗꯨꯀꯥꯟ ꯐꯝꯕꯒꯤ ꯃꯔꯝꯗ ꯏꯕ ꯌꯥꯏ. ꯑꯦꯅꯤ ꯇꯣꯄꯤꯛ ꯂꯩꯇꯦ. ꯑꯗꯨꯗꯩꯗ ꯑꯩꯅ ꯈꯪꯖꯔꯤꯕ ꯈꯔꯗꯣ ꯑꯗꯨꯗꯩꯗ ꯀꯔꯤꯒꯨꯝꯕ ꯏꯕ ꯍꯧꯔꯕ, ꯑꯗꯨ ꯍꯦꯛ ꯏꯕ ꯍꯧꯕꯗꯒꯤꯗꯤ ꯑꯩꯅ ꯍꯥꯟꯅ ꯄꯨꯛꯅꯤꯡꯗ ꯂꯩꯔꯝꯕ ꯇꯦꯟꯁꯟ, ꯗꯤꯄ꯭ꯔꯦꯁꯟ ꯃꯌꯥꯝ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯗꯧꯅꯤ. ꯑꯗꯨꯅ ꯃꯌꯥꯝ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯗꯥꯏꯔꯤꯗ ꯃꯤꯅꯤꯠ 5 ꯑꯣꯏꯔꯣ, ꯃꯤꯅꯤꯠ 10 ꯑꯣꯏꯔో ꯅꯨꯡꯇꯤꯒꯤ ꯈꯔ ꯏꯕ ꯍꯧꯕꯤꯔꯣ. ꯑꯗꯒꯤꯈꯔ ꯁꯥꯡꯇꯣꯛꯑꯒꯗꯤ ꯇꯦꯟꯁꯟ ꯂꯥꯞꯅ ꯂꯩꯈ꯭ꯔꯗꯧꯅꯤ. ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯏꯕ ꯌꯥꯏ, ꯚꯒꯋꯠ ꯒꯤꯇꯥꯒꯤ ꯃꯔꯝꯗ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡ ꯏꯕ ꯌꯥꯏ. ꯑꯩꯒꯥꯒꯤ ꯄ꯭ꯔꯕꯆꯟꯗ ꯀꯔꯤ ꯍꯥꯏꯒꯤ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯉꯒ ꯏꯕꯁꯨ ꯌꯥꯏ. ꯑꯗ ꯑꯩꯉꯣꯟꯗ ꯀꯔꯤ ꯐꯥꯎꯔꯛꯏ ꯍꯥꯏꯕꯗꯨ ꯏꯕꯁꯨ ꯌꯥꯏ. ꯅꯠꯇ꯭ꯔꯒ ꯃꯥꯡꯗ ꯂꯩꯔꯤꯕ ꯄ꯭ꯔꯀꯤꯇꯤꯒꯤ ꯗ꯭ꯔꯤꯁ꯭ꯌ ꯃꯌꯥꯝꯁꯦ ꯁꯤꯗꯩꯗ ꯏꯔꯁꯨ ꯌꯥꯏ. ꯏꯕ ꯍꯧꯕꯤꯔꯣ. ꯑꯗꯩꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯀꯣꯛꯅꯕ ꯃꯁꯤꯁꯨ ꯎꯄꯥꯏ ꯑꯃꯅꯤ. ꯑꯇꯩ ꯑꯇꯣꯞꯄꯗꯤ ꯑꯩ ꯄꯤꯔꯛꯄ ꯇꯦꯂꯦꯟꯇꯨ ꯈꯪꯉꯕ, ꯀꯔꯤꯒꯨꯝꯕ ꯇꯦꯂꯦꯟꯇꯨ ꯇꯧꯕ ꯍꯧꯔꯕ, ꯑꯗꯨꯑꯣꯏꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯃꯁꯥꯅ ꯃꯇꯣꯝ ꯆꯠꯈ꯭ꯔꯗꯧ. ꯇꯦꯂꯦꯟꯠ ꯊꯤꯕ ꯗꯔꯀꯥꯔ ꯑꯣꯏ. ꯁꯤꯗꯤ ꯃꯃꯥꯡꯗ ꯅꯩꯅꯈ꯭ꯔꯦ. ꯁꯤꯃꯃꯨꯛ ꯊꯝꯃꯝꯃꯁꯤ. ꯑꯍꯨꯝꯁꯨꯕꯗ ꯅꯦꯆꯔ ꯑꯣꯐ ꯃꯥꯏꯟ ꯍꯥꯏ. ꯄꯨꯛꯅꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯅꯧꯕ ꯄꯥꯝꯃꯦ. ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯩꯔꯕ, ꯌꯥꯝ ꯐꯕ ꯄꯣꯠ ꯑꯣꯏꯔꯒꯁꯨ ꯃꯗꯣ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯗ ꯃꯒꯨꯟ ꯍꯟꯊꯔꯛꯄꯅꯤ. ꯂꯧ ꯎꯕ ꯀꯥꯡꯕꯨ ꯐꯧꯒꯤ ꯐꯧ ꯉꯥꯛꯇ ꯉꯥꯏꯕ, ꯑꯗꯣ ꯐꯧꯒꯤ ꯑꯄꯥꯝꯕ ꯂꯩꯇꯕꯅꯤ. ꯑꯂꯨ ꯊꯥꯕ ꯏꯪꯈꯣꯜꯗ ꯅꯠꯇ꯭ꯔꯒꯅ ꯂꯧꯕꯨꯛꯇ, ꯑꯂꯨꯒꯤ ꯑꯂꯨ ꯉꯥꯛꯇ ꯉꯥꯏꯕ, ꯑꯂꯨꯒꯤ ꯑꯄꯥꯝꯕ ꯂꯩꯇꯕꯅꯤ. ꯁꯅꯥ ꯁꯨꯕ ꯏꯃꯨꯡ, ꯁꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯦꯛ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯩ ꯃꯆꯥꯅꯨꯄꯤ ꯃꯌꯥꯝꯗꯣ ꯁꯅꯥꯒꯤ ꯊꯣꯏꯗꯣꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯝꯃꯨꯕ ꯂꯩꯇꯕꯅꯤ. ꯀꯩꯒꯤꯅꯣ? ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕꯧ ꯁꯅꯥꯗ ꯎꯔꯕꯅꯤꯅ. ꯆꯠꯇꯕ ꯃꯌꯥꯝꯒꯤ ꯗꯦꯕ ꯀꯔꯃ ꯑꯃꯆꯠꯄ ꯃꯇꯝꯗ, ꯀꯨꯝꯍꯩ ꯍꯔꯥꯎ ꯃꯇꯝꯗ ꯁꯤꯗ ꯌꯥꯗꯕꯒꯤ ꯁꯤꯕꯩ ꯋꯥꯅꯤ. ꯑꯗꯨꯛ ꯌꯥꯝꯅ ꯑꯄꯥꯝꯕ ꯂꯩꯇꯕꯅꯤ. ꯑꯗ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯑꯗꯨꯝ ꯐꯪꯉ ꯂꯩꯕ. ꯑꯗꯨꯅ ꯑꯅꯧ ꯄꯣꯠꯁꯤ ꯄꯥꯝꯃꯦꯕ. ꯙ꯭ꯌꯥꯟꯗ ꯍꯦꯛ ꯐꯝꯊꯕꯒ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯁꯦ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ, ꯈꯨꯗꯝ ꯑꯣꯏꯅ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯒꯤ ꯃꯨꯔꯇꯤ ꯅꯤꯡꯁꯤꯡꯉꯦꯅ ꯍꯥꯏꯔꯁꯤ. ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯒꯤ ꯆꯨꯔꯥꯗꯨ ꯌꯦꯡꯉꯣ ꯍꯥꯏꯔꯦ. ꯆꯨꯔꯥꯗꯨ ꯑꯗꯨꯝ ꯌꯦꯡ ꯂꯩꯔꯦ. ꯑꯗꯨꯗꯩꯗꯤ ꯄꯨꯛꯅꯤꯡꯗꯤ ꯇꯟꯁꯤꯜꯂꯛꯑꯦ. ꯀꯩꯒꯤꯅꯣꯕꯨ ꯆꯨꯔꯥꯗꯨ ꯈꯛꯇ ꯌꯦꯡꯉꯦ, ꯑꯇꯩꯗꯨꯗꯤ ꯌꯦꯡꯗ꯭ꯔꯕꯅꯤꯅ. ꯑꯗꯨꯗꯨꯅ ꯍꯟꯅ ꯃꯟꯇ꯭ꯔ ꯑꯃ ꯊꯤꯔꯦ, ꯖꯄ ꯇꯧꯔꯦ. ꯔꯥꯝ ꯀ꯭ꯔꯤꯁꯅ ꯀ꯭ꯔꯤꯁꯅ ꯀ꯭ꯔꯤꯁꯅ, ꯑꯣꯝ ꯅꯃ ꯁꯤꯚꯥꯏ, ꯑꯣꯝ ꯅꯃ ꯁꯤꯚꯥꯏ, ꯑꯣꯝ ꯅꯃ ꯁꯤꯚꯥꯏ
पुनिंग अनौब तौद्रे ओम नमः शिवाय तौरबनिना तंजल्ले अदैदि उइरे सिजु जप तौद माइ पाक्तनबगी मरम अमनि ध्यान तौद माइ पाक्तनबगी मरम अमनि अदुना ध्यान तौद माइ पाक्के हारगदि कृष्ण की मरम द खल्लिबदो भगवान कृष्ण की अद याम थुना खंदौनेबा मरक्त गेप लेहलोइदौनेबा खल्लिब वाखंद करिगुम गेप लेरबा कृष्ण नतब अतय तोबदी खनबा याद्रे कगिनोदे अखोइना कृष्ण की मरम द ध्यान तौरिमिना करिगुम मरक्त कितंग हे गेप लेरबा अदुगी मरक्तुदा तृष्णा मयाम अइना पामीगा पामदेगा अइन वारो किबा मयाम नुंगाई किदबा मयाम थामोइ सोकिबा मयाम लोइना फाउजलगा चंगा अदौनी अदुना मरक्से सिदेदा हांग बांबो लेहंदना थुना चुरादु येंग तारे सम येंग तारे मिट अंग येंग तारे नातोन येंग तारे अदगी बांसुरी बासी खोंगी अदोंग येंग तारे कृष्ण की ड्रेस मयाम येंग तारे भगवान कृष्ण की अदगी कृष्ण तौगिबा लीला मयाम खन तारे अदु याम थुना अमदगी हेक थुना होंगिङै पुनिंग हराउरने कगिनोदि पुनिंग चेंज पामेबा अनौ होंबा पामेबा हंजन तौरबा अदि पुनिंग तंजल्लादौनी अफब पोर ओरगजु तल्लादौनी पामरोइदौनी अदुना ध्यान द माइ पाके हारगदि अइन हेक तौरिबा ध्यान दो ऑब्जेक्ट ऑफ मेडिटेशन दो ध्येय हार खंगनरे मदो अदुगी मनुंगदुदा याम थुना पुनिंग दो होंगदौनेबा अदुगी मनुंग अमदा खुदम ओइना ममांग द खोइ सोर की ध्यान तौगी अद सोर दो तम तमना होली तम तमना होंजलै अदुदगी अमुक थुना मसे सोर इंगिब्रा सारिब्रा हाइजु थुना खनगदौनी अदगी मथंगदा अमुक खोंजेल दो तानब होनगदौनी कदाइदा सोई सोर होंजमदा अदगी मथंगदा अमुक सोर दो होंजन्म मतमदना प्राण दो मखादा कुमदगरे सोर होंदोक मतमदा प्राण दो मथदा काकले सिगी मिसे मथंग याम थुना खनगदौनी अमदा हंजनदि याररोय अदुगा हंजनबदो याम थुना खनगदौ मरक्तुदा अमदा होंबा मतमददा गेप लेरबा अदुरगदि मेडिटेशन माइ सुपाक पारोइदौ मथंगदा अमुक मरी सुबगा मंगा सुबगा लेहौरे तृष्णा कमाई कोकनी दुगी हैबिट कमाई चेंज तौगनी हाइबदुना मथंगी दमु नैनरजी अचौबा महासमुद्रगुम्बा टॉपिक ngakतनी अदुना मतम खजिकता फंगबनिना मयामदो मपुंग फाना फजना नैनबदी ngamdre ado mathang amu mathangi satsangada makha tana mu hojing neinagi myam dusu makha tana sandongna amu khudong chaba matang da amu neinagi ngasi di matang sida loisilasi पूर्णमदा पूर्णमिदं पूर्णात् पूर्णमुदच्यते पूर्णस्य पूर्णमादाय पूर्णमेवावशिष्यते ओम शांति सद्गुरु भगवान की जय मयाम वहंग पहंग लेबिरगति हंगब याय आई कनमता जगे स्वामी फगने ताकि तरा हेनबसे होय फास्टिंग तौबसे अयुक सुनुंगदांग सो अनिमक हेनदोइरा हारिसे 24 आवर चाररोदिन 24 आवर बेस्ट नहीं करीगुम 24 आवर पूरा हेनब ngamdragadi thabak chinba numitadi tawbirunu ahowdadi hakchang yam choktabani mamai da hainagra kanadi energy am phangani hakchang da naba leitragadi thabak akanba chawa tawraga ju chara henaga adum tawba yabani adubu thabak leiragadi uhai charga tawduna second best ni athongba poti chabironu mangra gumba लेबाग मंग्रादो उ मंग्रा नतबा अदुगुम्बा फुटलगा चाबा आलू फुटलगा चाबा साबुदाना है अदुना उ मंग्रादगी मचा सेमबनी साबुदाना है हिंदी ददी मणिपुरी ददी करी हाइबनो मणिपुरदा फंगब्रा फंगदब्रा निंगसिंगद्रे सुमाइना फुटलगा चाबा मयाम चानै अदुगा फास्टिंग तौ मतमदा चाकती चादरे अदुदुगा पुक काइङै चाबजु यावै मदुदो फास्टिंग तौबगी हक्चांगी दि कानरो पुंगनिंगी दि कानै पुंगनिंग नदी चाक हाइदना अदुम कौर लेयब चाक तो चादरबनिना अदुगी कंट्रोल तौई पुंगनिंगी दि कानै अदुदुगा हक्चांगी दि थोइदोना कानब फंगदि हक्चांगी कानब फंगे हारगदि इसिंग खक्तंग इसिंग दि सुवार वालहन जादरे इसिंग दि याम थकदौनी लुम्बु साबा हक्चांग बॉडी टेम्परेचर दा थकदौनी
ising yam thakpiro aduga orange gomba juice yam phai thakpa aduga bottle da phangba packet oina phangba adu mayam di phatte asengba phangaga di khwai phai aduga second best di haira charaga uhai charaga tawraga di adu phai hariyo Thank you. hariyo ध्यान असिमाई पांगनो हुना मतमदा चिंजाक किसु खरा डिपेंड लेंगनेबा चिंजाक दा डिपेंड ले डिपेंड से ना हाइबियो हाइबदी वेजिटेबल्स अमदी नॉन वेजिटेबल्स अनि से असी कमने हना ध्यान तोबदा तुनगदबो ओइ अदु मतांग ध्यान हाइबसे होय ध्यान हाइबसे पुनिंग इंगन दोइनी पुनिंग इंद्रगदी ध्यान तौ यारोय अन चारि बचिंजाक सिगी मतुंग इन पुनिंग लांघन बचिंजाक सुलै पुनिंग इंघन बचिंजाक सुलै सांगा चाबजे सांगा चाबगी मोइगी कैरेक्टर तो पुनिंग दसु ममी ताई इंजांग ना पी हवाई चेंगवाई चाबदुदी हिंसा तौ नतबनिना अदुगी ममी ताई खुदम ओइना साइनाइड चारगदी खुदकता सेकेंड मंगा तरुक द सिरनी सेकेंड बहु फादबजु याय अदुगा यु थगदी ngaw ताबनी लाइहौ तौरे लाइहौगी गुली चारगदी थुना फरनी अदुना चारिबा चिंजाक मयामजे मदुगी पावर दो खोइन उदबि वानी माना पुकनिंग द ममी याम तारिनि हकचांग द जु ममी अदुगी इंप्रेशन ममी तारिनि अदुना हकचांग जु ओलेबनी पुकनिंग जु ओलेबनी अदुनानी तिलौ चनम चागनु काना गुरुदेवना हाइरमिबा अदगी सांगा चागनु का हाइरमिजे अदुबु अखोइ मणिपुरददी nga चादम मफम लैते अदो युमदा आई पुरा थादोके हाइरजु इमुंग मनुंग लैमिनरे मयामदुगा थादोपा ngamdabaduna kaisu kaide adu adjust tawba tabani adapt adjust accommodate hai adu moderate oin jagadab yamanna chaba nataba chak aina ahal ma maitai gi halan man singna hairamba ma lei chak thalani haibado thandringaida chakhom wana to sangna hingi hairadi chakhom wana to hairame ahlansi maitai gi halan man singna hainabada aduna sanga bu chabu oiro thadok ngamdragadi haibadi mung manungna maram oidana phibamna maram oidana adu yam chada handana chabi adu eragadi dhyan da soidana khara mateng pangani adu khwaidagi highest mateng pange hairagadi sanga sukcha chadabuduna khwai pai adagi di amuk sanga chadabudagi hentoga mayam afutpa athongba angauba mayam je sukcha chadana uhai khakta charaga tawraba aduedi dhyan amu hena best oidini gurudevna jirame uhai charo sangom gak thao aduga dhyan tawro adu eragadi dhyan da mai pa dawni haidana adudi step khoina khara aina angambudi matung ni khara ka khala loi ahobudadi dhyan hobuduni maru oris hariyo Gurudev kano sidi akoina zum meditation tawbuse dhyan tawbusida brain sida adum pulakta lai sidi adum ngamde aya matamda sidi kamai tawga kaisu kaide puningi machane mi khudimangni rishi jo ahobudagi hektan mai pakpa nate rishi ga khoi ga khenari je kari khenaga khoi mayam micham praja ga rishi achaw mayam jiga khenari je kari khenage bu maithira kanda rishi singdi maithi haiba phawdi khoi mayam micham praja singdi maithira kanda o ai jinga muroi dawni ai ji yadrabani ana thabugu pura tokthoe sini khenari je aduna पुनिंगदा फमनी ध्यान हौरनी मा लान चंगजलनी खंगदन हेक्तना फाउजलकपनी मेडिटेशन तौरिङैदा कदाइदगिनो कमाइ लाइनो खंगदे वाखल द हेक्ता खंजलकपनी खंजलैबो वाखल द निंगसिंद्रिङैददि निंगसिंदरे निंगसिंगुपो मतांग अमदि सोइदना यावरंगनी ध्यान तौरिङै ए अइदि ध्यान तौरिनी हार कइनो खल्लेरमिजे अदि मतमदि ए अइदि ध्यान तौरिनी नंग चथो अन पुनिंगदा खलैदो काउथोक्रो लोरे काउथोक्रो अदगी अइना हौरि तौरिबा ध्यान निंगसिंग लोरे अमुकसु चंगकनी अमुकसु तांतोक्रो अमुकसु चंगकनी अमुकसु तांतोक्रो अमुकसु चंगकनी अमुकसु तांतोक्रो अदुनी कोइ तौदिसि ममैदा तांतोक्रो होनर मतुंगदा कोना इराइ लाइना ngамani अदु मिनिट अमा खक्तंगी बोइरो अहुम खक्तंगी रो मिनिट 10 खक्तंगी बोइरो पुंगाय अमा बोइरो नुंतीगी तौरकांदा सोइदना पुनिंगदा शक्ति एम लाय अदुन हैबिट अम लादो अदुगी तो मतोन ततुं ngамजरani हरिओ हरिओम स्वामी जी हरिओम गुरुजी कइमुंता हंजगे मी एनी फांगनर माले हाइबियो
ध्यान तौबसे यामद्रबदा अखोइगी मागी मिनिट हाइबदी अदगी पुंग यामद्रबदा 30 minutes अदगी 1 hour यामद्रबदा कयादी फंबा अखोइदा अदुगी इफेक्टिव ओइबा हाइता मतम लेरगदी 30 minutes हाइजे मिनिमम ने सिदगी 10 ना ध्यान तौबदी मतम लेरगदी तौबो फते 30 minutes ना मिनिमम ने तेलबदा 30 minutes तौगदबने मतम लेत्रगदी मिनिट 5 कक तौरसि याय मिनिट 10 कक तौरसि याय अदुगी सोयदना कानब फंगनी सांगना मतम लेरगदी पुंग 10 पुंग 5 तौबदी हेना फबै वानी हरियो अदुगा केगुमतंगा अखोइना ngसागी ध्यान तौरिङै मतमसिदा करिगुम्बा कोक्सिदा अतोपा लाक्तनबगीदमक्ता अखोइना श्लोकगुम्बा अदगी मंत्रगुम्बा अमा सुम हंजन हंजन थीजरगदी अतोपसी चंगझलक्पा ngambasi खरा ngamoidraina khanjai होय याम फै मंत्र तौरगा मंत्र हम थीरगदी अतोप वखल मैम चंगरो याम फबने अहौबदे मंत्र थीरगा नुंगाइरगदी अदुदे हौगदबनी ममैददी मंत्र थीबदो लेपगा तोंगान वखल दुकक्तदा ताउबा ngमदौनी अदो अहौबदे मंत्र थीरा हौरनी करिगुम्बा निंगसिंगगा करिगुम्बा अइना हेक नुंगाइजबदो मदुमा निंगसिंगगदी मसुमाइ तौरगदी सिदैदा ध्यान से इराइ लाइने हाइबदो मी अतोप मी मयामगी माइंडसेट पुनिंगी वखन ऐसी पामी ऐसी पामदे हाइजे तोंगान तोंगाले अदुना ध्यान गिजु मखन मखन तोंगान लेरिबा मयामसे अदुगिनी अदुना अइना पामबदो अइंगोंदा याम लाइबदो अदे हौरदौनी अदुना मंत्र थीबदो सिजु याम लाइबनी अदुना अहौबददी पुनिंग मंत्र थीरगा ध्यान हौबा याय याम फैसे हरिओ याम नुंगाइजे गुरुजी हरे कृष्ण हरे कृष्ण हरि ओम स्वामी जी हरिओम स्वामी जी करुणजरे स्वामी जी कनो कोना सूर्य नमस्कार तौबजे होय अदा कोना अमा आसन अमदे अमा अदि ओम सूर्याय नमः मित्राय नमः तौबसिदा अदि पोस अमा मम सिनबसिदा मिनट काम लेदोइनो दुम तंग तापे स्वामी जी सूर्य नमस्कार दे डायबिटीज लेबा कांबू अदगी ब्रेन थौद्रबा निंगसिंगबै शक्ति हंदग्रबा मेटाबॉलिज्म थायराइड की हाइपोथायराइडिज्म थायराइड फजन थबक तौद्रबा कांबुदी सोर की सुयेंग येंगदना थुना तौगदबनी याम थुना अदुगा सोरगा यावना तौगे हारगदी नॉर्मल कैंबो बेरा लेतबा नादबा कांबुगीदी सोरगी असांगबगी मतुंगिना आसन अममदा लेगदब आसन अमदा सोर अमा होंजलगदी आसन अमदा होंतोगदी आसन अमदा अदुगा आसन अमदा सोर अनि होन याते होंजनबमने होंतोपमने याते अइना सोरगी असांगबदुगी मतुंगिना अइगी आसन अममदा खोई तौरिबा आसन अममदा लेगदब सिनी ख्वाइदी नॉर्मलदी हरिओ स्वामी जी ध्यान तब मतने स्वामी जी ngसाइ मपान की तादनब से मोदी कमाय तौदोइनो ताए हेक्ता सुम फमसु अयुंगता पुंग मरी मखाइ ताजल्लाती पेना ना जाकाइरोन साकु माइक तो थारा एबा कोसी खरा नकना अदु जोंग तासल्लानी अदेगी अमु अला खोंगक अला लाउर कुसु जोंग तारगसि तारोइदगी कमाय तारोइदोइनो सि मसु फंगमदे सुम ताए तुसु तौरगा होनरगा अदुम तारोय ममैदा अदुना ख्वाइदगी अइना ख्वाइ लाइबा ख्वाइ नुंगाइजबा अमा थीरगा अदुदा तौरगदी अइना ख्वाइ पामजबा पुनिंगना ख्वाइ पामजबा ध्यान की प्रोसेस अम सोय थेंगनगनी अदुना टैलेंट हाइदना ममांगदा नैनगिबदा टैलेंट हाइजिनी थीदुइजे कोइना टैलेंट तो करिगुम फंगबा अदुगा चानबा टैलेंट अइंगोंदा लैबा अइंगोंदा अखोइदा पिथोरकबा टैलेंट दुगा चानबा ध्यान की प्रोसेस अम सोय लेरमगनेबा अदु करिगुम थेंगनरबा अदु मपान अमाबो चंगरोइदो अदुबो हौजिक खंगदबनिना हौजिकति टैलेंटो कमाय तबनो हाइदो खंगदबनिना उपाय लेते अदुना हायंग कोना खंगागा अदा साधना मत चथर लोरे हौजिकिदी एदोनी अमुक चंगागा अमुक तारागाजो ए आइदी ध्यान तौरिसे तारोइदोनी नो अमुक तांथोक्रो अदे अइना ध्यान तौरिदो निंगसिंगता अमुक तारानी अदे ए तारोइ नंग तारो ए ध्यान तौरि हन्ना तांथोकी तारे अदुना तब तोपो उपाय लेते हरिओ हरिओम स्वामी जी